Bagin akhoi phi sana khotana jumda dum Aigi ming Tensubam Pusparani Devi, Aigi Pabungi mingna Tensubam Pradik Kumar Singha, Aigi mamagi mingna Tensubam Lakhirani Devi, Ai Ranipur ragini, Akoi punna ichina ohumni, Ai Niton Tonbini, Aigi Mathakta Yamunga Chichega Lady. Aigi percentage asi 93% ni, aduga total mark na 465 out of 500. English da 91, Manipuri da 91, economics da 98, history da 96, political science da 89. Si matung da idum BA se tawthagani Nehru College da economics lawraga adu matung da MA ga tawraga makha like tamtharaga college ki professor hoige dikhal tuition je history ga political science ga economics ka se ai sir samarjit tamni asir badagi ni ma se maud idum tamni tuition je ai guidance ki ona lobani tuition tame har ka tasu yade yumda halaga tuition da toriba punama yengsanba irei notes punama fazana analyze tawthokpa adu matung da book kasu pa id NCERT book se line by line adum pajare adu matung da isa gi so notes semi adu da nai gi exam da aina isa semjabo oibani na ilai na ibangame exam da adu ka book pa basidi yam important ni NCERT book se adu asina ai gi 1 mark ki answer da yam kanare exam thamda ai tuition dagi halaga de sana se dum pai chakcha rai mamang tho adu matung da chakcha to ba matung da ai thang thing na pa se hainei pung 12 makhai pha bodi dum pajai ati like pa ba ki preparation torok ba se ege wakhal ri chap chung na khale 95% lak ba ya de kaina adu ina dum preparation to bagi da chahi sima torok pani na ege 93% se ai am satisfy oi hajaring ai jek pa ba se dum pa me ege hobby haira gadi ek pa ba sini sketch to ba si choi dum tawe ba exam lor matung da free time phang pa sing du gai dum yek ta lei jum da sketch to da sana ba khana ba si de yam thok te sana de badminton ga di dum sane marak ta oina mapana dukan phamni mabung amma showroom da manager oiri machi su dum angang tisan tak ba biyo lor ga tisan tak na khotan tawri mama se dum khara dum khonai hai ta re ne adum maina chalai dum akoi na pi oi bagin akoi phi sana khotana jumda dum phi sana khotana jon ba khotba dum tawi marup tawi dumai tang na dum khara hai ta re ana Pusparani ki matam da di akoi larik pau phai ngai leite ma mathan ta na dum hona jai nda mapan chu thokte ma di dum laik ta hona dan lai yamna nungaijare ngasigi chiraba matam asida aikoina amuktang phangnajage amutang unajage haibada matam gaithokna pibagi damakta Pusparani amasung Pusparani gi imung manungbu hanana thagatpa phongdokjari।